Maktab Soutul Quraan Thoubal Moijing Sinduna Ahanba State Level Manipuri Naat Urdu Naat amadi Islamic Cultural Kiraat Competition-2023 April tha asigi tang kunsa da Moijing Community Hall da Pangthoklagani haina loop asigi President MP Tarik na paomisingda fongdokhre. Thoubal Moijing da label loop asigi head office da Pangthokkiba paugi mifam da MP Tarik na hai Islamic culture gi saruk am oiba Manipuri Naat Kiraat amadi Manipuri maripatpo tung koini okhatna lehuna bagi wakhalon da competition asi pangthokadabani. Competition asigi category khudimmak ki Ahanba ani suba amadi ahum suba taba mahiroisingda lupa lising manga lising ahum amadi lising ani ga loinana certificate pidun ikai khumnagani saruk yagadaba mahiroi khudimmak na Islamic ki oiba dress setun lakadabani tha asigi tang kun manga phawbada office ki mobile number 8837309524 amadi 6909776574 da pau phawna duna phom longsinbi maram masin lamdam chiki miyamna state level Islamic competition nasibu support tawiduna mapung phan biu haina su Maktab Soutul Quraan Thoubal Moijing President MP Tarik na phongdokhe. Moijing Hunda Ahanba State Level Islamic Cultural Kiraat Urdu Naat Manipuri Naat Manipuri Marifat Ahanboina 2023 gi April gi tang 13 da tawzaragani organized by Maktab Soutul Quraan Thoubal Moijing Thoubal Mayumna Mafamna Bhenuna Moijing Community Hall da first prize ta ikoina thamjari basi lupa lising manga plus ni second prize na lupa lising ahum plus ni third prize na ikoi lupa lising ani plus ni adugi admission form na category amamda lupa chani khaktani last date of form submission date 25 April 2023 do oigani lakpiri ba mahiroi singna Islamic ki oiba dress set pi raga lakadabani aikoi gi aim and objective aikoi gi Islamic oiba cultural sisu aikoi kari tawraga thamhauba cultural mayamda national gi oiba so tawhauba amadi aikoi gi naat amadi kerat urdu amadi manipuri marifat sibu sagatlaga tungkoina lainana bagi damakta Sengkat hauba asigi so ne aikoi gi form phangada mafamna Maulana Asik dukan Madrasa Usmania Thoubal Moijing ni ani subada Maulana Mohsin Hotel niar Umar Wali Masjid Moijing Kangjai bungni ahum subada Javed Computer dukan Moijing Langthai dani manga subada Hafiz Kursid Santhel Mayai Lekai ni taruk subada Maulana Riyaz Khan Imam Amakcham Central Masjid tagi form jo phangbigani asina tang kun manga gi mamang da form amamtang lobiraga aikoi gi competition asibu saruk yabiu amadi mapung phahan biu haina Manipur da lairiba aikoi kalma bhai musalman singda noluk na ningsingjari Ipak TV na atom mutaran okchari.